Chaliba thasigi hokiba tang kunithoida KCP Taibanganba Group ki operation on eradication of public enemy na lengak na lising ani taratare tege drug muthatnaba lauthokiba war on drugs phongna saugalagani haina ahan bagi oina miyoi yangkhai mari gi maming matha amade leifam yauna press amadi media da lauthokraba matungda masana masabu Senkhai-Thumkhai Lup Kauba amage Public Affairs Secretary ni haizaba Bogi Mayum Sabir Ali Kauba miyoi amana KCP Taibanganba Group asi Senkhai-Thumkhai touba Lup ni Lanhouba Lup natte haina press amadi media da phongdorakli wafam ase ningtam Lanhouba Lup singnabane amade hanthana yengbata natana drug karbar tauriba amade naknaba miyoi singbu phongna sogatuna sokpa yaroi haibagi maung ase yamna laibak thibane haina KCP Taibanganba Group ki operation on eradication of public enemy na phongdorakli lubasina thadorokpa cherol amana makhatana hai Bogi Mayum Sabir Ali amade UMPC gi wafam kharana 1606 ta ningthau khagembana Lanfa oina purakhiba mitei pangal sing asina kanglaipak ke territorial integrity ngaktuna 17th century dagi honarakliba amade mitei pangal singbo mitei ningol piduna amade masa masage sinfam gi matung inna yumnak fawba piduna kanglai khunai asida tatna thanaba yararoi daba mari ama thamduna puwarina sakhi oiduna lagliba asi miyoi khujok kharana lana uhannaba honare haina phongdorakle maramaduna KCP Taibanganba Group na Bogi Mayum Sabir Ali kanano karigidamak Sabir Ali na Lup na changsilakliba khongjang asigi mayok tat leiribano haibagi achumba report ama kanglaipak asida leiriba praja miyamda chayol amagi matungda soidana khangalagani haina lauthorakle Nakalamaromda United Meitei Pangal Community UMPC Manipur ki wafam amada drug ki lantheng asi mapung fana thengnage haiba taragade expert changi haiba wafam asiga mari leinana UMPC ki thau puriba singna numit humni gi manungda KCP Taibanganba Group ki manakta expert sing puduna laknabasu khangalakpaga loinana UMPC na Meitei Pangal Furup khaktada khut thaba amade yengsinba manba wafam ama phongdorakliba asigi matangda KCP Taibanganba Group ki operation on eradication of public enemy na sengdok laduna lising ani taratagi drug kamari leinana miyoi lising ani ga chamanga tara nipan fagalakibagi report ama Manipur police na pibagi matung inna drug karbar ka mari leinana phagatpa asida mitei pangalda khwaidagi masing yami haibadi miyoi lising ani chamanga tara nipan gi manungda mitei pangal gi masing asi lising amaga supna marifu humdoi oi kuki gi masing na chanipan humpudara oi ngapigani humpudara humdoi oi amade mitei amadi meitei gi masing na Chahumga marifu mathoi oi haina su sengdorak pagat loinana UMPC asi miyam amadi yawol lup ani gi marakta leptuna wafam khara nganghau daba yade haina ngangbagi maong manba amadi yauri haina maral sirakle loinana anirak subagi oina yumnam inauba apokpa wai budha samurau mayai lekai MD Anawar apokpa MD Salaudin kairang awang lekai Dwalwar apokpa MD Salaudin Kairang Awang Lekai MD Kararudin Police Constable Kairang Teramakong Somi Apokpa Tarponjau Kairang Maitei Thongmalkhong Habibur Apokpa Laikhidraba Mani Oinam Saombung Dam Yumkhaibam Anori Wayo Wai Habibur Oinam Saombung Dam Yumnam Wonder Apokpa Wai Budha Samurau Mayai Lekai Yumkhaibam Amita Apokpa Wai Habibur Oinam Saombung Dam Yumkhaibam Satar Apokpa Laikhidraba Mahiruddin Dolai Pabam Leila Mapuroiba D Nasir Khan Mucha Apokpa Sera Khulakpam Inau Apokpa Laikhidraba Abdul Hai Kingpen Khulakpam Mombi Mapuroiba KH Inau Kingpen Khulakpam MB Najir Atopa Tombisana Apokpa Laikhidraba Abdul Hai Khulakpam MB Kalam Hol Famba Apokpa Amuchau Khulakpam Abir Khan Apokpa Laikhidraba Mayang Avas Khulakpam Appa Apokpa Laikhidraba Abdul Hai Nongyai Mayum Pliktru Apokpa Laikhidraba Jameruddin Khulakpam Abdul Aziz Apokpa Laikhidraba Mayang Abbas Wang Mayum Ibomcha Apokpa Laikhidraba Anwar Mayang Tas Khan Achapot Yonba Mayang Macha MD Itham Firoz
Leifam Moijing Lungoijang Makha, MD Wasim Leifram Moijing Mina Bazar, MD Amiridhan Leifam Moijing Lamkai, MD Sanathai Leifam Moijing Lanithal, MD Lukuman Leifam Moijing Ithakpal, MD Hero Leifam Moijing Awang, MD Furkan Leifam Moijing Lamkal, MD Jalim Leifam Moijing Kangzubung, MD Najib Leifam Moijing Society Lerak, MD Mita Khan Leifam Moijing Awang, MD Sagir Leifam Moijing Awang Yochabi, MD Makan Sora Leifam Kunjau Mamang Lekai, MD Sajid Laspam Moijing Ithakpal, MD Ayub Khan Leifam Moijing Chingyam, MD Kabir Leifam Moijing Yochabi Amade, MD Ingele Leifam Moijing Yochabi Yauna, Miyoi Kuntra Nipan Bu Numit Tarani gi manungda lupta changjaraknaba khangalakle.